Hello everyone and welcome back to my channel. Mayam kurega vlog kasemdaba akoigi nine oina bija pithak laambado dubai ngasibo vlog semdrebako haidi aidi yumda bisum thoktre hai jai yumda dum leirisina loijare baba thongan bu thoktre aina just thoise aigi monthly doctor checkup lakbado adu kanda month ek bar khaktane ba aina thoise adai bisum thoktre hai jai duduna vlog si kaisum sembam khangdre thoktrabani dugai di jumda dum leibadudi nungtigi tawriba mawamana tawba duty do daily ne ba sitpa taiba phengba thongba adudi daily vlog to adu dum hapadudi nungaite dana ko adu dunaina vlog to semdre ba ado ngasi se aigi doctor checkup date ne ba ko ado ngasi se doctor checkup to bachat to ni adu dunai vlog se semjarak pa ne ba ko sumai thui ngai siga semhaudraga di upai leite ba dum dagi thok da banina ado ngasi se chat to ne ba ko do hujik pudi ayu ki thaba kai ka loina lai se ba to ba ko lore ba ko ado koi ki don chana call to rei ba कि नई डॉक्टर पुंग क्या चतोइनो आइना अखोइगी डॉक्टर से पुंग 12 तगी ओयेबको अदुना माना हाइना कि ब्रेकफास्ट तो मोइदा ओइना ngasi तौरसी मा पुरी हौई आइना हाइबा अदो कॉल तौरैबा लाओ सिगा ब्रेकफास्ट तौबो लोरागा नंग डॉक्टर से कदबदा चतो आइना हाइरेबको अदो हुजिक से मोइ जुमदा चतके तौइनेबा ब्रेकफास्ट तौबगी अदुसु दुम हापजरा आगे दुबाई डॉक्टर चतबा खतबदो अदुसु हापा आगे अदाइदी ngasi से चिची होइदसु चतोइनेबको सुमाइना थोइङाइ सिगा चतलौद्रगदी चतपगी टाइम दो लेते बाय मोदा दुदुना होरेन डॉक्टर चेकअप तौबो लोरागा चिची होइदा ओइना चतलागा चकचाउरनी अब बारो गिदो अदुगा चकचारागा ngahak pothara kodaraga oina dum sandagi doi duga halani ba dum sumain thoingai siga to oudragadi aina aina dum ai nupada nang off su laurabanina ngasi chatlaurasi loina thungna aina ne monda haiba do mana su yare ado adum huji to chai chatpado yang halage aduga dum makha ta jarage ko me adum yin minasi loibo Mayam ai huji to chao jum jaure bako ado siga kanna kakana puri hau leirami di to chana khara haurame do mana mukanna haubire bako ado siga ina dum video se matega makape dugai di sida leire bako puri mayam do haubadi dum loisale duga siga leire gugni duga siga dum salad khara ka thame si tawraga dum breakfast te tawdoini ba ado loiraga oina dum yang hala age Mayam hujik puri hauba loina cha bagi sida puthokna re bako cha leire dugai puri leire adaidi salad leire si tawraga dum ngasi gi breakfast se tawrani duga sigai dum breakfast se tawba loiraga ai direct doctor da chatoini aba ado siga cha bagi phamme ai Mayam hujik chaba loina ngahak dum phamme bako se do chai gi hui ama khak loyaba nungsiman gi naina video se kapine aba chaba loiraga ngahak dum hui si mulakna na sanana leire ai ado doctor chatpasu thengjale aduduna hujik direct yumda chatlani chatlaga loisalaga muk thoktoinina Mayam chatlugi ko muk unasi Mayam ai huji hospital da yaure bako ado chai da chaluraga breakfast tawraga dum wari watai ngahak sanabadane thengdokhre duna yumda chala dress honga dum direct chele bako adugi block kai ka dudi lambi da am bola haudre ado siga doctor kanna ngaire bako ado siga phamaga ngairi doi sigai dum doctor checkup tawba loraga direct chichi hoida oina chatlani aba ado dum yang halake ko Mayam ai se huji akoi chichi hoida ne bako lerise hospital daki direct chichi hoida lae ngasi do doctor do lakpada khara thengre bako duduna pung 3 makhai tare aina hospital dai tholakpada do chakla me aina dum hospital daki direct la aga chichi hoida chakcha thoye bako video ka amta laudre chakla mangina ado chak tokpa loraga ngha dum potharaga fichena nobab lei chaningbra haiduga aina chaninge aina ne siga aiga ainu pagana kanna nobab se khoini aba melaga charaga chatke aina do siga kanna nobab se meli aduga video na babu da kanna lawalini aba aina Mayam hujik met pa lore chatha dore yarani babu mutar Mayam hujik thokle chiche room dai di do parlor da changuni bako chiche parlor da lai
ꯄꯤꯁꯨꯝꯁꯤꯁꯨ ꯀꯣꯛꯈꯤꯒꯦ ꯇꯧꯏꯅꯤ ꯀꯨꯏꯔꯦꯕꯀꯣ ꯄꯤꯁꯨꯝꯒ ꯀꯣꯛꯇꯕ ꯑꯗꯨꯅ ꯊꯣꯛꯂꯛꯏꯉꯥꯏꯁꯤꯗ ꯀꯣꯛꯍꯧꯗ꯭ꯔꯒꯗꯤ ꯊꯣꯛꯇꯕꯅꯤꯅ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯏ ꯄꯥꯔꯂꯔꯗ ꯑꯃꯨꯛ ꯌꯧꯔ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯄꯥꯔꯂꯔꯗ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯍꯥꯏꯗ꯭ꯔꯥ ꯃꯦꯆꯤꯟ ꯑꯅꯧꯕ ꯂꯧꯋꯦꯕꯀꯣ ꯑꯗꯨꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯏꯁꯦ ꯑꯗꯣ ꯀꯁꯇꯃꯔꯁꯨ ꯂꯩꯔꯝꯃꯦꯕꯀꯣ ꯊ꯭ꯔꯦꯗꯤꯡ ꯇꯧꯅ ꯂꯩꯔꯝꯃꯤ ꯑꯗꯣ ꯃꯣꯏ ꯉꯥꯏꯕ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯦꯆꯤꯟꯁꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯝ ꯀꯥꯞꯄꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯁꯇꯃꯔꯁꯤꯡꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯩꯁꯨ ꯄꯤꯁꯨꯝꯁꯦ ꯀꯣꯛꯑꯅꯤ ꯀꯣꯛꯑꯒ ꯑꯗꯨꯝ ꯍꯟꯗꯣꯏꯅꯦꯕ ꯆꯤꯆꯦ ꯀꯟꯅ ꯁꯤꯗ ꯄꯤꯁꯨꯝ ꯀꯣꯛꯏ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯃꯨꯛ ꯀꯣꯛꯇꯣꯏꯅꯤ ꯁꯤ ꯂꯣꯏꯔꯒ ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯤꯁꯨꯝ ꯀꯣꯛꯑꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯀꯣꯛꯆꯔꯤꯅꯤ ꯁꯤꯁꯨ ꯄꯤꯁꯨꯝ ꯀꯣꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯤꯆꯦꯒꯤ ꯊꯪꯅꯕ ꯗꯨꯀꯥꯟꯁꯤꯗꯅꯦ ꯅꯥꯏꯇꯤ ꯌꯦꯡꯒꯦ ꯇꯧꯅꯦꯕꯀꯣ ꯅꯥꯏꯇꯤ ꯂꯩꯈꯤꯒꯦ ꯐꯅꯦꯛ ꯁꯦꯠꯄꯗꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯅꯥꯏꯇꯤꯗꯨꯅ ꯄꯇ꯭ꯔꯥꯛ ꯄꯇ꯭ꯔꯥꯛ ꯂꯥꯎꯕꯅ ꯅꯨꯡꯉꯥꯏꯅꯤꯅꯀꯣ ꯑꯗꯨꯅ ꯅꯥꯏꯇꯤ ꯑꯃ ꯌꯦꯡꯒꯦ ꯇꯧꯏꯅꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯛꯂꯦ ꯄꯥꯔꯂꯔ ꯂꯩꯍꯧꯔꯦ ꯑꯗꯨ ꯆꯤꯆꯦꯒꯤ ꯒꯥꯔꯤ ꯀꯥꯒꯦ ꯇꯧꯋꯦꯕꯀꯣ ꯊꯣꯛꯑꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤꯁꯦ ꯀꯩꯅꯣꯅꯤ ꯇꯔꯥꯄꯨꯔ ꯔꯦꯜ ꯏꯁꯇꯦꯁꯟꯒꯤ ꯗꯤꯋꯥꯂꯤꯒꯤꯅꯦ ꯀꯥꯂꯤ ꯄꯨꯖꯥꯒꯤ ꯄꯦꯟꯗꯦꯜ ꯁꯦꯝꯕ ꯍꯧꯒꯠꯂꯤꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯇꯦꯛ ꯑꯃ ꯑꯩ ꯂꯥꯞꯅ ꯇꯧꯅ ꯁꯦ ꯁꯦꯝꯒꯠꯂꯛꯑꯦꯕ ꯑꯗꯨ ꯂꯣꯏꯗꯤ ꯂꯣꯏꯗ꯭ꯔꯤ ꯁꯤꯁꯦ ꯑꯗꯨꯝ ꯀꯥꯂꯤ ꯄꯨꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗꯤ ꯀꯣꯂꯣꯅꯤ ꯑꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦꯕ ꯑꯩ ꯆꯠꯂꯒ ꯍꯧꯖꯤꯛ ꯇꯔꯥꯄꯨꯔ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯌꯧꯗꯣꯔꯦ ꯁꯤ ꯂꯥꯜꯂꯒ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯦꯟꯗꯤ ꯀꯣꯂꯣꯅꯤꯒꯤ ꯗꯦꯀꯣꯔꯦꯁꯟꯅꯦꯕꯀꯣ ꯑꯗꯣ ꯂꯥꯏꯕꯛꯅ ꯂꯥꯏꯕꯛ ꯐꯔꯤꯕ ꯑꯩꯅ ꯑꯦꯟꯗꯤ ꯀꯣꯂꯣꯅꯤ ꯌꯧꯔꯛꯄꯒ ꯀꯔꯦꯟꯁꯦ ꯆꯠꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯔꯦꯟꯗꯣ ꯂꯩꯕ ꯇꯥꯔꯒꯗꯤ ꯂꯥꯏटिꯡꯗꯨꯅꯦꯕ ꯐꯖꯗꯣꯏꯁꯦ ꯀꯥꯂꯤ ꯄꯨꯖꯥꯒꯤꯅꯦ ꯑꯗꯣ ꯐꯖꯅ ꯌꯦꯡꯍꯟꯒꯦ ꯇꯧꯕꯗꯣ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯁꯤꯁꯤꯅ ꯁꯤꯕꯥꯔꯤꯒꯤ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔꯗꯨꯒ ꯇꯧꯕ ꯗꯦꯀꯣꯔꯦꯁꯟꯅꯦꯕꯀꯣ ꯑꯗꯣ ꯀꯔꯦꯟꯁꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯐꯖꯕꯝꯁꯦ ꯈꯪꯗ꯭ꯔꯦꯕ ꯀꯔꯦꯟꯗꯣ ꯂꯩꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯐꯖꯒꯗꯕꯅꯤ ꯑꯗꯣ ꯗꯦꯀꯣꯔꯦꯁꯟ ꯄꯨꯔꯥꯕꯨꯗꯤ ꯂꯣꯏꯗ꯭ꯔꯤꯅꯦ ꯍꯥꯏꯐꯦꯠ ꯂꯣꯏꯕꯒ ꯑꯗꯨꯝ ꯃꯥꯟꯅꯔꯦ ꯑꯗꯣ ꯁꯦ ꯁꯥꯊꯤꯅ ꯐꯖꯩꯌꯦꯕꯀꯣ ꯂꯥꯏꯠ ꯌꯥꯎꯔꯒꯗꯤ ꯐꯅ ꯁꯥꯡꯅ ꯇꯧꯅ ꯍꯥꯞꯄꯦꯕ ꯃꯣꯏꯅ ꯍꯟꯗꯛ ꯑꯗꯣ ꯄꯨꯖꯥ ꯃꯇꯝꯗꯗꯤ ꯀꯣꯏꯕꯗꯣ ꯐꯪꯉꯔꯣꯏ ꯑꯩꯗꯤ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯏꯉꯥꯏꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯂꯧꯍꯧꯔꯤꯅꯦꯕ ꯑꯩꯅ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯐꯖꯔꯦ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯌꯦꯡꯒꯦꯀꯣ ꯑꯩ ꯍꯁꯕꯦꯟꯗ ꯍꯥꯏꯅ ꯃꯥꯅ ꯆꯠꯄ ꯃꯇꯝꯗ ꯀꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯅ ꯃꯊꯪꯗ ꯑꯃꯨꯛ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯒꯤꯅꯦꯕꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯔꯕꯅꯤ ꯑꯗꯣ ꯀꯔꯦꯟ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯔꯤꯝ ꯈꯪꯗ꯭ꯔꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯨꯁꯀꯥ ꯆꯥꯒꯦ ꯍꯥꯏꯅ ꯂꯦꯞꯄꯤꯅꯤ ꯊꯣꯡꯒꯥꯟ ꯌꯧꯔꯦ ꯑꯗꯣ ꯄꯨꯁꯀꯥ ꯆꯥꯔꯒ ꯑꯗꯨꯝ ꯌꯨꯝꯗ ꯆꯪꯉꯅꯦꯕꯀꯣ ꯑꯗꯣ ꯊꯣꯡꯒꯥꯟ ꯌꯧꯔꯛꯄꯒ ꯀꯔꯦꯟ ꯂꯥꯛꯏ ꯁꯥꯎꯅꯤꯡꯕꯅ ꯑꯩꯕꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯛꯑꯦꯕꯀꯣ ꯗ꯭ꯔꯦꯁ ꯀꯩꯀꯥ ꯂꯣꯏ ꯍꯣꯡꯗꯣꯛꯑꯦ ꯑꯗꯣ ꯄꯤꯁꯨꯝꯁꯦ ꯄꯣꯁ ꯇꯥꯔꯕ ꯅꯍꯥꯟꯗꯒꯤ ꯀꯣꯛꯇꯅ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯅꯥꯏꯇꯤ ꯂꯩꯔꯦ ꯍꯥꯏꯗꯣ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝꯗ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯁꯦ ꯑꯩꯈꯣꯏ ꯆꯦꯅ ꯑꯩꯉꯣꯟꯗ ꯆꯥꯎ ꯍꯥꯏꯅ ꯄꯤꯔꯛꯏꯅꯦꯕ ꯑꯦꯄꯜꯅꯦ ꯑꯗꯨꯒ ꯅꯥꯁꯄꯇꯤꯒ ꯀꯣꯝꯂꯥꯒ ꯁꯦ ꯃꯥꯅ ꯆꯥꯕꯩ ꯄꯤꯔꯛꯏꯅꯤ ꯑꯗꯣ ꯁꯤꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯂꯩꯔꯛꯑꯦ ꯑꯗꯨꯒ ꯑꯩꯗꯤ ꯁꯦ ꯂꯩꯔꯦꯕꯀꯣ ꯅꯥꯏꯇꯤꯗꯣ ꯂꯧꯊꯣꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯐꯖꯅ ꯃꯌꯥꯝ ꯁꯤꯁꯤꯅꯦꯕꯀꯣ ꯄꯨꯔꯛꯏꯁꯦ ꯍꯧꯖꯤꯛ ꯑꯗꯣ ꯁꯤꯝꯄꯜꯅꯤ ꯑꯅꯤ ꯂꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯃꯈꯛꯇꯪ ꯑꯣꯏꯔꯦ ꯑꯆꯥꯕꯁꯦ ꯑꯇꯩꯁꯤꯡꯗꯣ ꯈꯔ ꯄꯤꯛ ꯇꯥꯟꯅꯩ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯒ꯭ꯔꯣꯛ ꯒ꯭ꯔꯣꯛ ꯂꯥꯎꯕꯗꯨꯅꯅꯦ ꯈꯔ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅꯅꯦ ꯑꯁꯤ ꯈꯛꯇꯪ ꯆꯥꯎꯕꯁꯦ ꯈꯜꯂꯒ ꯄꯨꯔꯛꯑꯦꯕ ꯁꯤꯔ ꯀꯩꯅꯣ ꯂꯦꯛꯆꯔ ꯑꯃ ꯄꯨꯔꯛꯑꯦ ꯑꯗꯩ ꯁꯤ ꯒꯔꯗꯔ ꯑꯃꯒ ꯑꯁꯤꯇꯅꯤ ꯄꯨꯔꯛꯏꯕ ꯍꯧꯖꯤꯛ ꯀꯩꯁꯨꯝ ꯄꯨꯔꯛꯇꯦ ꯑꯇꯩ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯍꯋꯥꯏꯒ ꯉꯥ ꯃꯀꯣꯛꯀ ꯊꯣꯡꯉꯦ ꯑꯗꯨꯒꯩꯗꯤ ꯑꯃꯦꯠꯄꯤ ꯑꯃ ꯃꯦꯠꯂꯦ ꯌꯦꯔꯨꯝꯁꯤꯅ ꯑꯗꯨꯝ ꯑꯣꯝꯂꯦꯠ ꯇꯧꯔꯒ ꯆꯥꯁꯜꯂꯅꯤꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯋꯥꯁꯨ ꯋꯥꯔꯦꯕ ꯉꯁꯤ ꯁꯔꯥꯇꯤꯟ ꯁꯣꯟꯗ ꯑꯃꯨꯛ ꯆꯠꯄꯗ ꯑꯗꯨꯗꯨꯅ ꯁꯤ ꯑꯗꯨꯝ ꯁꯤꯝꯄꯜ ꯈꯥꯅꯤꯁꯦ ꯆꯥꯁꯜꯂꯅꯤ ꯑꯗꯣ ꯌꯦꯔꯨꯝ ꯇꯟꯁꯨ ꯍꯧꯕ ꯂꯣꯏꯔꯦ ꯁꯤ ꯇꯧꯔꯒ ꯆꯥꯔꯒ ꯂꯣꯏꯁꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯁꯨꯝ ꯕ꯭ꯂꯣꯛꯁꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ